Good morning. Ngasi se level numit ko level numit se khoi gi kenogi card ki message ing minara se duga timing of habosa hai petang ing minara se ko adu aham bada number ko leba popi number se 69 lere aduga kaladan angang bagumba kai gumba du minus sina bibe ko aduga amana sum kenoma thongba thakpada khoina sum ha pa je cheng su matam da red color gi pot ha badi khamesin ba mas machina katang oi jai maming gi na ko aduga natraga beetroot gumba kai gumba ko angang ba machu chaba ya ba pot gumba du mai taro khoina ching su bada kai da mai happy ba ko adu ma lere ko adu lepo numit ki se ko adu lepo numit ko adi negativity ki kai gi remove to bagi adum aina ritual gumba natraga hadi technique macha macha sum ha podo hadi engon da gi phatta ba chalani chalhan bo in oibodo mi gi phatana ba to wona ta ba engon da mi na yeli ba kholi ma'am se ha ta ko hadi chalani gi remove to gi ha let go to hon ga ra gadi adum bagi manifestation gumba yaw ko sina bi ba ko ado aham da khoi gi keno yeng ase ko khoi gi card ki message yeng ase ko sidagi adum tigi yeng ba du maina ko card um kata utho ase ko card number 1 card number 2 aduga card number 3 ko ahamba ani shuba ahum suba se lere ko card sing se ko ahamba se kanjra ani shuba kanjra natraga ahum suba kanjra ko hadi first card khan banga yeng ase ko first card se sida la ase ko hadi ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯅ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ 7 of swords ꯅ ꯂꯥꯛꯑꯦꯀꯣ 7 of swords ꯍꯥꯏꯗꯤ ꯃꯤꯅ ꯉꯥꯡꯕ ꯈꯣꯠꯄꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯠꯀꯅꯨꯀꯣ ꯍꯥꯏꯗꯤ ꯁ꯭ꯄꯦꯁꯤꯌली ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯄꯜꯁꯀꯤ ꯃꯔꯛꯇꯅ ꯍꯥꯏꯔꯁꯤꯅꯀꯣ ꯀꯄꯜꯁ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯃꯤꯒꯤ ꯃꯔꯛꯇ ꯍꯥꯏꯗꯤ ꯑꯃꯁꯤꯅ ꯉꯥꯡꯖꯟꯕ ꯈꯣꯠꯆꯟꯕ ꯇꯧꯕ ꯃꯇꯝꯗꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯧꯗꯕꯗꯣ ꯃꯤꯒꯤ ꯃꯋꯥ ꯂꯧꯗꯕ ꯍꯥꯏꯇꯥꯔꯦ ꯁꯝ ꯁꯝꯅ ꯍꯥꯏ ꯃꯇꯝꯗ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤꯅ ꯉꯥꯡꯁꯤꯜꯂꯛꯄ ꯈꯣꯠꯆꯜꯂꯛꯄ ꯂꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯀꯥꯏꯕ ꯑꯣꯏꯒꯅꯦꯕ ꯑꯩꯒꯤ ꯊꯕꯛꯇ ꯀꯥꯏꯕꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯀꯥꯏꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯃꯅ ꯑꯃ ꯇꯝꯁꯤꯜꯂ ꯈꯣꯠꯆꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝꯕꯒꯤ ꯇꯥꯏꯞꯇ ꯆꯠꯄꯗꯣ ꯑꯗꯨꯅ ꯃꯤꯅ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯕ ꯈꯣꯠꯄꯗ ꯆꯠꯀꯅꯣ ꯍꯥꯏꯗꯤ ꯃꯤꯅ ꯉꯥꯡꯕ ꯈꯣꯠꯄꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇ꯭ꯔꯁ ꯇꯧꯒꯅꯣ ꯍꯥꯏꯗꯤ ꯃꯤꯅ ꯍꯥꯏꯕꯗ ꯀꯩꯅꯣ ꯇꯧꯒꯅꯣꯅ ꯍꯥꯏꯀꯣ ꯁꯤ ꯂꯩꯁꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯑꯅꯤꯁꯨꯕꯀꯣ ꯑꯅꯤꯁꯨꯕꯁꯤꯅ ꯈꯤꯇꯪ ꯏꯁꯥꯁꯦ ꯉꯁꯤꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯍꯩꯅꯤꯡꯗꯕ ꯀꯩꯝꯇ ꯇꯧꯅꯤꯡꯗꯕ ꯆꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯖꯒꯥꯒꯁꯦ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯆꯠꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃ ꯂꯥꯛꯏꯀꯣ ꯍꯥꯏꯗꯤ ꯗꯤꯁꯑꯄꯣꯏꯟꯇꯦꯠ ꯑꯣꯏꯕꯗꯣ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯁꯤꯗ ꯍꯥꯏꯗꯗꯤ ꯄꯣꯠꯁꯦ ꯁꯨꯝ ꯑꯣꯏꯔꯛꯇ꯭ꯔꯒꯗꯤ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯂꯣꯏ ꯇꯣꯛꯅꯤꯡꯉꯛꯄꯅꯤ ꯈꯪꯗꯦ ꯂꯣꯏ ꯂꯣꯏꯁꯤꯜꯂꯒꯗꯤ ꯑꯩ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯇꯥꯏꯃꯤꯡꯗꯣ ꯑꯣꯏꯕ ꯁꯤ ꯂꯩꯁꯦꯀꯣ ꯑꯗꯣ ꯈꯟꯒꯅꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯈꯜꯂꯣ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯈꯜꯂꯛꯄꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪ ꯇ꯭ꯔꯥꯏ ꯇꯧꯒꯣ ꯍꯥꯏꯗꯤ ꯋꯤꯗ꯭ꯔꯣ ꯇꯧꯊꯣꯛꯀꯅꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗꯒꯤ ꯍꯥꯏꯕꯅꯤ ꯁꯤꯅ ꯍꯥꯏꯗꯤ ꯋꯤꯗ꯭ꯔꯣꯗꯣ ꯍꯥꯏꯗꯤ ꯃꯅꯤꯡ ꯍꯟꯒꯅꯣ ꯍꯥꯏꯕꯅꯤ ꯁꯤꯗ ꯍꯥꯏ ꯁꯝ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗꯀꯣ ꯃꯅꯤꯡ ꯍꯟꯕ ꯌꯥꯗꯦ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯤ ꯂꯥꯏꯐꯁꯦ ꯍꯥꯏꯗꯤ ꯐꯦꯜ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯄꯥꯁ ꯇꯧꯒꯅꯤ ꯍꯥꯏꯗꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯍꯣꯠꯅꯔꯤꯉꯩ ꯍꯥꯏꯗꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯃꯁꯛ ꯈꯪꯒꯅꯤ ꯑꯗꯨꯗꯨꯅ ꯁꯤꯗ ꯂꯩꯅ ꯒꯤꯞ ꯑꯞ ꯇꯧꯕ ꯌꯥꯗꯦ ꯑꯃꯨꯛꯀ ꯇ꯭ꯔꯥꯏ ꯇꯧꯒꯣ ꯑꯃꯨꯛꯀ ꯍꯣꯠꯅꯒꯣ ꯍꯥꯏꯗꯤ ꯗꯤꯁꯑꯄꯣꯏꯟꯇꯦꯠ ꯑꯣꯏꯔꯒꯁꯨ ꯂꯩꯅ ꯃꯤꯑꯣꯏꯕꯅꯦ ꯑꯃꯨꯛ ꯌꯥꯅꯤ ꯑꯃꯨꯛ ꯌꯥꯔꯣꯏꯀꯣ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯗꯨꯅꯤꯀꯣ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯅꯝꯕꯔ 2ꯒꯤ ꯑꯣꯏꯅꯀꯣ ꯅꯝꯕꯔ 3 ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯅꯝꯕꯔ 3ꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅꯅ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯦꯀꯣ ꯁꯤ ꯂꯩꯁꯦꯀꯣ 10 of Pentacles ꯍꯦꯄꯤ ꯐꯦꯃꯤꯂꯤꯅꯤꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯗ ꯑꯣꯏꯔꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 9:05ꯗꯒꯤꯅ 12:34 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯩ ꯄꯨꯡ 2:17ꯗꯩꯅ 3:50 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯩ ꯅꯨꯡꯗꯥꯡꯒꯤꯅ 6:50ꯗꯩꯅ 9:37 ꯐꯥꯎ ꯂꯩꯔꯦ ꯑꯗꯨꯒ ꯑꯍꯤꯡ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯍꯥꯏꯔꯁꯤꯅꯀꯣ ꯄꯨꯡ 7:34ꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ 2:05 ꯐꯥꯎ ꯂꯩꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯀꯥꯔꯠ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ